ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯝꯆꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯣ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯍꯟꯒꯦꯅ ꯂꯥꯛꯏ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯆꯠꯄꯗ ꯑꯩꯅ ꯁꯨꯝ ꯔꯦꯀꯣꯔꯠ ꯇꯧꯁꯟꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯖꯪꯒꯜꯒꯁꯦ ꯁꯦꯡꯗꯣꯛꯅꯕ ꯃꯤꯒꯁꯦ ꯐꯪꯗꯔꯦꯕ ꯑꯗꯣ ꯃꯣꯏ ꯄꯨꯖꯥ ꯂꯣꯏꯔꯒ ꯇꯧꯅꯤ ꯑꯗꯨꯅꯤ ꯄꯨꯖꯥ ꯃꯃꯥꯡꯗꯁꯨ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯅ ꯃꯤꯒꯁꯦ ꯑꯝꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯖꯪꯒꯜꯁꯤꯡꯁꯦ ꯂꯣꯏ ꯁꯣꯡꯉꯦ ꯍꯥꯟꯅꯗꯤꯅꯦ ꯖꯪꯒꯜꯒ ꯑꯝꯇ ꯂꯩꯔꯝꯗꯕꯅꯤ ꯁꯤꯠ ꯅꯥꯟꯅ ꯋꯥꯈꯣꯡꯐꯥꯎ ꯄꯨꯔꯥ ꯋꯥꯏꯒ ꯁꯤꯠꯅ ꯇꯧꯅ ꯅꯥꯟꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯝꯆꯧ ꯃꯆꯥꯁꯤꯡꯗꯣ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯅꯔꯦ ꯃꯤ ꯌꯥꯝ ꯂꯩꯅꯗꯔꯦ ꯑꯗꯨꯅ ꯂꯣꯏ ꯃꯌꯥꯡꯗ ꯗꯤꯄꯦꯟ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯗꯨꯒ ꯃꯤ ꯂꯦꯕꯔꯗ ꯗꯤꯄꯦꯟ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯐꯪꯕꯗ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯇꯧꯕꯗꯣ ꯃꯣꯏꯅ ꯂꯥꯛꯅꯤꯡ ꯃꯇꯝ ꯂꯥꯛꯏ ꯑꯗꯣ ꯂꯥꯛꯅꯤꯡꯗꯕ ꯃꯇꯝꯗ ꯂꯥꯛꯇꯦ ꯅꯣꯡ ꯆꯨꯏ ꯑꯗꯨꯗꯨ ꯃꯌꯥꯝ ꯑꯃ ꯋꯥ ꯄꯨꯊꯣꯛꯑꯦ ꯑꯗꯨꯅ ꯁꯤꯅꯤ ꯋꯥꯈꯣꯡꯅꯤ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯎꯁꯣꯏꯁꯨ ꯆꯥꯏ ꯁꯤꯗꯒꯤ ꯋꯥꯁꯨ ꯃꯤꯅ ꯂꯩꯕ ꯂꯥꯛꯑꯗꯤ ꯁꯨꯝ ꯌꯣꯜꯂꯤ ꯑꯗꯨꯒ ꯋꯥꯒꯤ ꯊꯕꯛ ꯃꯥꯅꯦ ꯃꯌꯥꯝ ꯑꯃ ꯌꯨꯁ ꯑꯣꯏ ꯋꯥꯁꯤꯅ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯁꯤꯡꯗꯨꯁꯨ ꯃꯁꯥꯒꯤ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯍꯤꯡꯒꯣꯜꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯁꯣꯝꯗ ꯂꯐꯨ ꯊꯥꯕꯅꯤ ꯍꯥꯟꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯗꯤ ꯑꯁꯤꯁꯤꯒꯕꯨꯗꯤ ꯂꯐꯨ ꯊꯥꯏ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯔ ꯆꯅꯥ ꯑꯗꯨꯒꯨꯝꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯏꯌꯦ ꯁꯒꯣꯜ ꯍꯋꯥꯏ ꯍꯋꯥꯏꯃꯨꯛ ꯑꯗꯨꯒ ꯀꯩ ꯍꯥꯏ ꯃꯇꯔ ꯑꯗꯨꯒ ꯀꯩ ꯍꯥꯏ ꯂꯣꯍꯔ ꯗꯥꯜꯗꯣ ꯃꯥꯏꯔꯣꯡꯕꯤ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯊꯥꯏ ꯍꯋꯥꯏꯁꯦ ꯌꯨꯝꯒꯤ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯅꯔꯝꯃꯤꯑꯕ ꯍꯥꯟꯅ ꯑꯗꯣ ꯕꯣꯁꯇꯥꯅꯦ ꯊꯝꯃꯒ ꯍꯋꯥꯏꯒꯤ ꯕꯣꯁꯇꯥꯗꯣ ꯃꯃꯤꯡ ꯏꯌꯦ ꯁꯤꯅ ꯍꯋꯥꯏꯃꯨꯛꯅꯤ ꯁꯤꯅ ꯍꯋꯥꯏ ꯁꯒꯣꯜ ꯍꯋꯥꯏꯅꯤ ꯁꯤꯅ ꯑꯣꯍ꯭ꯔꯟꯅꯤ ꯍꯥꯏꯗꯤ ꯃꯥꯏꯔꯣꯡꯕꯤ ꯍꯋꯥꯏꯗꯣ ꯑꯗꯨꯅꯤ ꯍꯥꯏꯅ ꯏꯔꯒ ꯊꯔꯝꯃꯤ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯤꯒꯤ ꯀꯩꯅꯣ ꯂꯝꯁꯤꯡꯁꯦ ꯌꯥꯝꯅ ꯌꯨꯁ ꯇꯧꯗꯔꯦ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯔꯦ ꯖꯪꯒꯜ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯖꯪꯒꯜ ꯑꯣꯏꯔꯗꯤ ꯄꯣꯠ ꯆꯩ ꯁꯨꯝꯕꯨꯗꯤ ꯊꯥꯔꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯃꯥꯅꯦ ꯁꯤꯖꯟꯒꯤ ꯄꯣꯠꯁꯨ ꯁꯨꯝ ꯊꯥꯔꯤ ꯀꯤꯍꯣꯝꯒ ꯀꯔꯤ ꯁꯨꯝ ꯊꯥꯕꯅꯤ ꯑꯗꯨ ꯆꯥꯅꯕꯒꯤꯅꯤ ꯑꯗꯣ ꯌꯣꯟꯅꯕꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯎ ꯄꯥꯝꯕꯤꯗꯤ ꯁꯨꯝ ꯂꯩ ꯎꯗꯤ ꯈꯔ ꯁꯨꯝ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯁꯨꯝ ꯃꯥꯅꯦ ꯁꯤꯒꯩ ꯂꯩꯕ ꯖꯥꯠꯅꯤ ꯂꯩꯁꯨ ꯂꯩꯅꯩ ꯃꯤꯅ ꯂꯩꯕ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯨ ꯀꯩꯀꯩ ꯍꯥꯏꯗ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯗꯨꯁꯤꯡꯗꯨꯅꯤ ꯑꯗꯣ ꯁꯦꯒꯨꯟ ꯍꯥꯏꯌꯦꯕ ꯃꯌꯥꯡ ꯃꯔꯣꯟꯗ ꯃꯣꯏ ꯂꯣꯀꯦꯜ ꯃꯔꯣꯟꯗ ꯎꯁꯨ ꯂꯩ ꯁꯣꯝ ꯁꯥꯏꯠꯇ ꯑꯗꯨꯅ ꯍꯤꯡꯒꯣꯜ ꯃꯅꯤꯡꯒꯤꯁꯦ ꯀꯌꯥꯃꯨꯛ ꯆꯥꯎꯔꯤ ꯍꯥꯏꯕꯗ ꯑꯁꯤ ꯗꯕꯂꯨꯡ ꯈꯨꯟꯅꯤꯅ ꯁꯤꯒꯤ ꯃꯅꯤꯡꯗꯤ ꯆꯨꯝꯅ ꯆꯠꯈ꯭ꯔꯒꯅꯦ ꯀꯥꯁꯤꯄꯨꯔ ꯍꯩꯒ꯭ꯔꯨꯄꯣꯛꯄꯤ ꯍꯥꯏꯗꯣ ꯑꯗꯨ ꯐꯪꯒꯅꯦꯕ ꯑꯗꯨꯕꯨ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯨꯕꯣꯛ ꯃꯥꯝꯆꯣꯏꯒꯤ ꯂꯝꯅꯦꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯂꯝꯅꯦꯕ ꯁꯤꯁꯦ ꯃꯅꯤꯡꯐꯧ ꯂꯩꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡꯒꯤ ꯁꯥꯏꯠꯇꯨꯒꯁꯨ ꯃꯤ ꯍꯧꯖꯤꯛꯀꯤ ꯐꯤꯁꯔꯤꯒꯤꯅꯦ ꯄꯨꯈ꯭ꯔꯤꯒꯁꯨ ꯇꯧꯅꯕ ꯎꯅꯤ ꯑꯩ ꯁꯨꯝ ꯇꯝꯅ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯤꯅꯤ ꯑꯗꯨꯅ ꯁꯟꯁꯨꯅꯦ ꯍꯥꯟꯅꯗꯤ ꯁꯟꯁꯨ ꯌꯥꯝ ꯂꯩꯔꯝꯃꯤ ꯁꯝꯕꯣꯛ ꯈꯣꯏꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯆꯥ ꯍꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯕꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯦꯕ ꯏꯄꯨꯆꯥꯗꯣ ꯁꯅꯥꯇꯣꯟ ꯀꯧꯔꯤ ꯑꯩꯈꯣꯏ ꯄꯨꯕꯣꯛꯅ ꯕꯥꯕꯨꯆꯤꯡ ꯀꯧꯔꯤ ꯑꯗꯨꯗ ꯁꯟꯒꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯁꯟ ꯁꯖꯤꯛꯀꯁꯦ ꯂꯣꯏ ꯄꯤꯖꯔꯤꯅꯤ ꯑꯁꯤꯒ ꯃꯁꯥꯒꯤ ꯍꯤꯡꯒꯣꯜꯁꯤꯒ ꯑꯗꯨꯝꯅꯦ ꯁꯟꯁꯦ ꯑꯗꯨꯒ ꯁꯟ ꯂꯧꯁꯜꯂꯤꯗꯣ ꯃꯣꯏ ꯄꯨꯡ 4 ꯃꯈꯥꯏꯗꯒ ꯍꯧꯒꯠꯅ ꯊꯕꯛ ꯁꯨꯏꯌꯦꯕ ꯑꯗꯨꯒ ꯁꯟꯗꯥꯒꯤ ꯁꯟꯒꯁꯦ ꯁꯟꯁꯨ ꯀꯌꯥꯝ ꯃꯤ ꯌꯦꯡꯕꯁꯨ ꯀꯌꯥꯝ ꯂꯩ ꯁꯟꯁꯨ ꯂꯩꯔꯝꯃꯤ ꯍꯥꯃꯦꯡꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯑꯗꯨꯒ ꯈꯨꯟꯅꯨꯒꯁꯤꯁꯨ ꯃꯊꯟꯇ ꯄꯥꯏꯁꯜꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯌꯨꯝꯒ ꯁꯨꯝ ꯁꯥꯕꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯅꯒ ꯌꯣꯛꯀꯦꯅ ꯌꯣꯛꯄ ꯅꯠꯇꯦ ꯈꯨꯟꯅꯨꯗꯨꯗꯤ ꯁꯟꯕꯨꯗꯤ ꯂꯩꯔꯤꯅꯤ ꯑꯗꯣ ꯍꯥꯃꯦꯡꯕꯨꯗꯤ ꯂꯩ ꯑꯗꯣ ꯁꯤꯁꯤꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯆꯤꯡꯁꯨ ꯄꯥꯝꯕꯤ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕꯁꯤꯁꯨ ꯁꯨꯝ ꯌꯣꯜꯂꯤ ꯃꯤꯅ ꯂꯩꯕ ꯂꯥꯛꯑꯗꯤ ꯌꯣꯜꯂꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯃꯥ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠꯅ ꯑꯗꯨꯝ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯅꯤ ꯑꯗꯨꯒ ꯁꯤ ꯂꯝꯕꯤꯒꯁꯦ ꯍꯧꯖꯤꯛꯇꯤ ꯎꯕꯗ ꯄꯤꯛꯑꯦ ꯖꯪꯒꯜ ꯂꯩꯔꯕꯅꯤꯅ ꯁꯣꯡꯉꯕꯅꯤꯅ ꯂꯣꯏ ꯄꯤꯛꯁꯜꯂꯦ ꯃꯦꯟꯇꯦꯟꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯣꯝꯗꯁꯨ ꯃꯤꯅ ꯈꯔꯅꯁꯨ ꯂꯩꯅꯔꯦ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤ ꯍꯥꯏꯗꯤ ꯃꯅꯥꯛꯀꯤ ꯈꯨꯟꯒꯤ ꯃꯤꯅꯁꯨ ꯗꯕꯂꯣꯡꯂꯣꯝꯗ ꯍꯤꯡꯒꯣꯜꯒꯁꯨ ꯁꯨꯝ ꯂꯩꯅꯔꯦ ꯃꯣꯏꯒꯤ ꯂꯩꯅꯕꯒꯤ ꯌꯨꯝꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯥꯝꯆꯧꯒꯤ ꯂꯝꯗꯤ ꯌꯣꯟꯗ꯭ꯔꯤ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯂꯣꯏ ꯂꯩꯔꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯣꯟꯅꯗ꯭ꯔꯤ
ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯝꯆꯧ ꯍꯣꯏꯁꯨ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯂꯣꯏ ꯃꯄꯥꯟꯗ ꯂꯩ ꯑꯩꯈꯣꯏ ꯄꯨꯕꯣꯛ ꯑꯣꯏꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯝꯗꯗꯤ ꯁꯤꯠ ꯅꯥꯟꯅꯅꯦ ꯋꯥꯏꯒ ꯁꯤꯠ ꯈꯣꯠꯅ ꯇꯧꯅ ꯑꯩꯈꯣꯏꯒꯁꯦ ꯃꯅꯤꯡꯉꯣꯟꯗ ꯁꯨꯝ ꯆꯦꯟ ꯁꯥꯟꯅꯔꯝꯃꯤꯅꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯆꯨꯝꯅ ꯆꯠꯈ꯭ꯔꯒ ꯁꯤ ꯂꯝꯕꯤ ꯆꯠꯂꯤꯁꯦ ꯃꯅꯤꯡꯉꯣꯟꯗꯒꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯗꯨꯆꯥꯡꯈꯛ ꯂꯨꯍꯣꯡꯉꯦꯕ ꯃꯅꯤꯡꯒꯤ ꯈꯨꯟꯁꯤꯒ ꯃꯥꯒꯤ ꯌꯨꯝꯕꯨ ꯗꯥꯏꯔꯦꯛ ꯐꯥꯎꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯁꯤ ꯀꯩꯅꯣꯁꯦ ꯃꯅꯤꯡꯁꯦ ꯌꯥꯝ ꯍꯤꯡꯒꯣꯜꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯍꯟꯒꯦꯁꯦ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕꯒꯤ ꯍꯥꯏꯅ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯈꯟ ꯌꯦꯡꯕꯁꯦ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯂꯝꯁꯤꯡꯁꯦ ꯍꯤꯡꯒꯣꯜꯁꯦ ꯈꯨꯜꯂꯛꯇꯗꯤ ꯚꯦꯂꯨꯗꯣ ꯌꯥꯝ ꯂꯩꯇ꯭ꯔꯦꯕ ꯁꯨꯝ ꯇꯥ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯒꯨꯍꯥꯇꯤꯗ ꯑꯣꯏꯔꯗꯤ ꯋꯥꯎ एकदम करोड़पति ꯑꯣꯏꯅꯤ ꯁꯤ ꯂꯝ ꯃꯆꯦꯠ ꯈꯤꯇꯪꯗ ꯒꯨꯍꯥꯇꯤꯗꯗꯤ ꯚꯦꯂꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤ ꯑꯗꯨꯅꯤ ꯈꯜꯂꯒ ꯅꯣꯛꯅꯤꯡꯉꯦ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯀꯃꯥꯏ ꯃꯤꯁꯦ ꯍꯤꯡꯒꯣꯜ ꯃꯅꯤꯡꯉꯣ ꯃꯃꯥꯡꯂꯣꯝꯗꯁꯨ ꯂꯩ ꯃꯃꯥꯡ ꯑꯩꯅ ꯁꯣꯔꯣꯛ ꯎꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯗꯤ ꯖꯁ ꯁꯣꯔꯣꯛꯅꯦꯕ ꯃꯃꯥꯡꯂꯣꯝꯗꯒꯤ ꯖꯁ ꯑꯣꯄꯣꯖꯤꯠꯇ ꯖꯪꯒꯜ ꯈꯔ ꯎꯏꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯂꯧꯕꯨꯛꯅꯤ ꯂꯩꯔꯤꯗꯣ ꯑꯗꯣ ꯂꯪꯀꯥ ꯇꯥꯎꯟꯗꯩ ꯂꯥꯛꯑꯗꯤ ꯂꯝꯕꯤꯗꯒꯤꯅꯦ ꯎꯕ ꯐꯪꯉꯦꯕ ꯁꯥꯏꯠꯇꯣ ꯂꯣꯏ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯂꯧ ꯐꯧ ꯉꯥꯛꯇ ꯎꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯐꯧ ꯂꯩꯕ ꯃꯇꯝꯗ ꯍꯧꯕ ꯃꯇꯝꯗ ꯑꯗꯣ ꯁꯨꯝ ꯂꯥꯛꯑꯒꯅꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛꯇꯣ